ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯕꯥꯏꯀꯤꯡꯁ ꯕꯥꯜꯍꯥꯂꯥꯒꯤ 3ꯁꯨꯕ ꯁꯤꯖꯟꯒꯤ 8ꯁꯨꯕ ꯇꯥꯡꯀꯛꯇꯨ ꯄꯨꯗꯨ ꯂꯥꯛꯆꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ 에피ꯁꯣꯗ 6ꯇꯒꯤ ꯎꯈ꯭ꯔꯦ꯫ ꯂꯤꯐ ꯑꯦꯔꯤꯛꯁꯟ ꯒ꯭रीꯁꯇꯒꯤ ꯍꯜꯂꯛꯇꯨꯅ ꯌꯣꯟꯐꯣꯛꯇ ꯆꯪꯉꯝꯂꯒ ꯅꯣꯔꯋꯦꯗ ꯌꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯀꯤꯡ ꯀꯅꯨꯠꯁꯨ ꯀꯦꯗꯦꯀꯠ ꯌꯧꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯒ ꯎꯅꯈ꯭ꯔꯦ꯫ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜꯂꯣꯝꯗꯅ ꯍꯦꯔꯜ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯔꯥꯅꯤ ꯖꯣꯒꯤ ꯈꯟꯗꯨꯅ ꯃꯔꯥꯜ ꯃꯁꯥꯅ ꯌꯥꯖꯗꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕꯒꯤꯗꯃꯛ ꯖꯦꯅꯦꯔꯦꯜ ꯃꯥꯅꯤꯌꯥꯅ ꯁꯨꯔꯨꯡ ꯑꯃꯗ ꯂꯪꯊꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯒ꯭ꯔꯤꯟꯂꯦꯟ ꯂꯣꯝꯗꯅ ꯐ꯭ꯔꯦꯗꯤꯁ ꯑꯃꯗꯤ ꯑꯦꯔꯤꯛ ꯃꯄꯥꯝꯆꯥꯁꯤ ꯌꯥꯝ ꯀꯟꯅ ꯁꯥꯎꯅꯔꯛꯄꯗꯒꯤ ꯑꯦꯔꯤꯛꯅ ꯃꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯀꯤ ꯍꯤ ꯊꯧꯅꯕ ꯗꯥꯏꯚꯔꯁꯤ ꯂꯣꯟꯅ ꯍꯥꯠꯇꯣꯛꯇꯨꯅ ꯏꯁꯤꯡꯗ ꯊꯥꯗꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯍꯦꯔꯜꯕꯨꯁꯨ ꯖꯒꯥ ꯑꯃꯗ ꯊꯩꯗꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯦꯄꯤꯁꯣꯗ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯑꯦꯄꯤꯁꯣꯗ 7 ꯑꯁꯤꯅ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ 에피ꯁꯣꯗ 7ꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯁꯤ ꯒ꯭ꯔꯤꯟꯂꯦꯟꯗ ꯂꯂꯣꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯂꯩꯕꯁꯤ ꯊꯦꯡꯅꯔꯦ꯫ ꯁꯣꯝꯗ ꯐ꯭ꯔꯦꯗꯤꯁ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯉꯁꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯃꯆꯥꯅꯨꯄꯥ ꯍꯦꯔꯜꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯍꯪꯕꯗ ꯍꯦꯔꯜꯗꯤ ꯉꯔꯥꯡ ꯃꯄꯨꯒ ꯃꯕꯣꯛꯀꯒꯤ ꯃꯅꯥꯛꯇ ꯇꯨꯝꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯕꯦꯡꯒꯨꯜꯁꯤ ꯈꯣꯡꯂꯛꯂꯦ꯫ ꯃꯁꯤꯕꯨ ꯐ꯭ꯔꯦꯗꯤꯁ ꯍꯣꯏꯁꯨ ꯂꯥꯛꯇꯨꯅ ꯆꯤꯡꯗꯣꯡꯁꯤꯗꯒꯤ ꯌꯦꯡꯕꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯗꯨꯅ ꯐ꯭ꯔꯦꯗꯤꯁꯇꯁꯨ ꯅꯨꯄꯤ ꯑꯃꯅ ꯉꯁꯤꯗꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯔꯝꯗꯨꯅ ꯍꯔꯥꯎꯅ ꯆꯦꯟꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁ ꯍꯣꯏꯁꯨ ꯃꯁꯤꯗ ꯍꯤꯊꯥꯡꯐꯝꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯂꯂꯣꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯃꯐꯝꯁꯤꯗ ꯄꯨꯈꯠꯂꯛꯂꯦ꯫ ꯑꯁꯤꯕꯁꯤꯅ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯐ꯭ꯔꯦꯗꯤꯁꯀꯤ ꯑꯦꯔꯤꯛꯅ ꯉꯔꯥꯡ ꯍꯥꯠꯇꯨꯅ ꯏꯁꯤꯡꯗ ꯊꯥꯗꯈ꯭ꯔꯕ ꯑꯀꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥꯗꯨꯅꯤ꯫ ꯃꯁꯤꯗ ꯐ꯭ꯔꯦꯗꯤꯁ ꯍꯣꯏꯒꯤ ꯑꯍꯜꯁꯤꯅ ꯍꯥꯏꯔꯤ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯗꯥꯛꯁꯤ ꯁꯤꯡꯖꯪꯅ ꯌꯥꯟꯈꯤꯕꯒꯤ ꯃꯃꯤꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯅꯥꯒꯨꯝꯕꯅ ꯃꯥꯕꯨ ꯑꯇꯝꯅꯅ ꯍꯥꯠꯄꯅꯤ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯑꯀꯤ ꯍꯥꯠꯂꯝꯒꯗꯕ ꯃꯤꯑꯣꯏꯁꯤ ꯈꯟꯗꯨꯅ ꯌꯦꯡꯉꯛꯄꯗ ꯃꯄꯥ ꯑꯦꯔꯤꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯄꯥꯕꯨ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯏꯅ ꯌꯦꯡꯉꯛꯄꯗ ꯇꯥꯟꯖꯥ ꯆꯥꯅ ꯑꯦꯔꯤꯛꯁꯨ ꯂꯂꯣꯟ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯄꯤꯅꯕꯒꯤꯗꯃꯛ ꯄꯣꯠ ꯈꯔ ꯌꯥꯝ ꯍꯔꯥꯎꯅ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯤꯊꯥꯡꯐꯝꯁꯤꯗ ꯍꯧꯖꯤꯛ ꯃꯤ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯃꯥꯁꯨ ꯈꯧꯇꯛꯇꯤ ꯆꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯦꯔꯤꯛ ꯈꯪꯖꯟꯅꯗꯕ ꯁꯥꯗꯨꯅ ꯂꯂꯣꯟ ꯄꯣꯠ ꯂꯧꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯂꯥꯎꯔꯤ ꯃꯌꯥꯝꯕꯨ ꯃꯐꯝꯁꯤꯗ ꯑꯦꯔꯤꯛ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯂꯤ꯫ ꯉꯁꯤꯗꯤ ꯃꯐꯝꯁꯤꯗ ꯂꯂꯣꯟ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ꯫ ꯃꯁꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯌꯥꯝꯒꯤ ꯍꯤ ꯊꯟꯅꯕ ꯄꯨꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯥꯛꯇꯨꯅ ꯂꯧꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯒꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯣꯏꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕꯨ ꯍꯥꯠꯇꯣꯛꯂꯒ ꯑꯩꯒꯤ ꯍꯤꯗꯨ ꯍꯨꯔꯥꯟꯕꯔꯥ? ꯑꯦꯔꯤꯛꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯏꯆꯥꯅꯨꯄꯤ? ꯑꯩꯗꯤ ꯀꯅꯥꯝꯇ ꯍꯥꯠꯈꯤꯕ ꯂꯩꯇꯦꯅ꯫ ꯐ꯭ꯔꯦꯗꯤꯁꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯊꯑꯣꯏꯅ ꯍꯥꯠꯄꯤꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯃꯐꯝꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯅꯪꯒꯤ ꯌꯥꯊꯪ ꯌꯥꯎꯗꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ꯫ ꯐ꯭ꯔꯦꯗꯤꯁꯅ ꯃꯌꯥꯝꯁꯤ ꯇꯥꯅꯕ ꯑꯃꯨꯛ ꯂꯥꯎꯔꯤ ꯃꯌꯥꯝꯁꯨ ꯇꯥꯕꯤꯌꯨ꯫ ꯉꯁꯤ ꯑꯗꯣꯝꯒꯤ ꯂꯤꯗꯔ ꯑꯦꯔꯤꯛꯇ ꯑꯩꯅ ꯑꯀꯤ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯁꯤꯔꯕꯅꯤ꯫ ꯃꯁꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯕꯤꯆꯥꯔ ꯇꯧꯃꯤꯟꯅꯁꯤ꯫ ꯑꯦꯔꯤꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ꯫ ꯃꯐꯝꯁꯤꯒꯤ ꯂꯤꯗꯔꯁꯤ ꯑꯩꯅꯤ, ꯅꯪ ꯅꯠꯇꯦ꯫ ꯅꯪꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯃꯌꯥꯝꯁꯤꯅ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯐ꯭ꯔꯦꯗꯤꯁꯅ ꯍꯣꯏ ꯅꯪꯒꯤ ꯃꯤꯌꯥꯝꯁꯤꯒꯤꯗꯤ ꯅꯪ ꯂꯤꯗꯔ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯅꯠꯇꯦ, ꯑꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯅꯪꯁꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯅ ꯄꯥꯈꯠꯇꯨꯅ ꯍꯤꯡꯂꯤꯕ ꯁꯣꯜꯂꯕ ꯍꯅꯨꯕ ꯑꯃ ꯑꯣꯏꯅ ꯎꯏ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯔꯤꯛ ꯁꯥꯎꯒꯠꯂꯛꯄꯗꯒꯤ ꯅꯍꯥꯟꯈꯩ ꯎꯗꯕ ꯃꯑꯣꯡꯗ ꯇꯝꯊꯤꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯌꯥꯝꯁꯤ ꯇꯥꯅꯕ ꯑꯗꯨꯃꯛ ꯂꯥꯎꯔꯤ ꯑꯣ ꯁꯤꯅ ꯇꯥꯛꯄꯗꯤ ꯉꯁꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯕꯤꯆꯥꯔꯁꯤ ꯑꯩꯒ ꯂꯥꯟꯊꯦꯡꯅꯔꯒ ꯑꯣꯏꯅ ꯂꯦꯞꯅꯕ ꯇꯥꯔꯦꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯕꯤꯆꯥꯔꯁꯤ ꯏꯁꯣꯔꯅ ꯑꯣꯏꯅ ꯇꯧꯖꯔꯁꯅꯨ꯫ ꯑꯦꯔꯤꯛꯁꯨ ꯑꯗꯨꯃꯛ ꯎꯁꯤꯠꯇꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯄꯨ ꯃꯈꯧꯔꯤ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅꯁꯨ ꯊꯥꯡ ꯁꯠꯀꯦ ꯇꯧꯕꯗ ꯑꯦꯔꯤꯛꯅ ꯐꯥꯗꯨꯅ ꯍꯥꯏꯔꯤ ꯑꯩ ꯅꯪꯕꯨꯗꯤ ꯍꯥꯠꯄ ꯄꯥꯝꯗꯦ ꯏꯆꯥꯅꯨꯄꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯔꯤꯛꯁꯨ ꯃꯆꯥꯅꯨꯄꯤꯁꯤ ꯊꯦꯝꯕ ꯈꯥꯝꯕ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯁꯤꯡꯖꯪꯁꯤ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯥꯒꯤ ꯊꯥꯡꯁꯥꯡꯁꯤ ꯁꯠꯇꯣꯛꯇꯨꯅ ꯃꯄꯥꯝꯆꯥꯁꯤ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯅꯤ
amana amabu lakjaba ngamnaramdrabasu aroibda Fredisna khara lakcharakpadagi mak samna singjangna namdu thamkre adu hairi hojiki chona bichara du tawrabani nasagi naraldo yajau natragadi nathwai manglagani hairi Eric chu mathwai kanjanabagi damak kaigumanangna aibu hek hatlaba nachanupa Harold nang amuhna unaba phanglaroi Fredis ngakna mapa je mu phujan dur hairi cha nang nei cha du kai thamkre pakhum sachat piu Harold nangna kai lo chalibano Eric na nachanupa do hojik hingli maramdi aisu hingbagini kaigumba ai hek siraba nachado su hingpam leite masida Fredis su tawpham khangdana mapada khut thawasi ngamdar leiringai Eric na singjang chemunduna mamai da thom tatuna magi lanmi singda masingang silam heli phajandro thammu haina pusalan kre tanja sida stick chu khamna bachang chalubda dei Eric na yam chauna lawgli nang magi manak tagi yam lapna layu maduna nangi yaifaba oigani masi aigi imung onungi wari ni mapa aina lam hengi tawri bai janu pisi warak pani haram laga Eric chatkre mayam sisu upai leitana adum yengdu leuri masidagi Eric na Fredis ki miyoi haibdi yom spok ki miyoi singsi magi sangne na kausanduna yan tanabane haiduna wari shari Eric na hairi nakhoida aigi janubi Fredis na hairiba nakhoina chatkani su thorang tawriba ningthi jaraba lam shanagi lam hairibadu sangsar sida leiba natte mado wari ni aigi janupa live haibdi Fredis kina mabung mahakna sagalamba wari ni aisu ahanbadadi wari duda thazarubadagi isamak chattuna thiba yaba thirurabani adubu laitre khangakpadagi mafam sida leiribasini ngasi aina nakhoida hairibasi Fredis tadi yam ngan haikrabani adubu mana aigi wasi taba kauba leitene magi anam kan mathongduna nakhoi loina awawada taragani khallubada ai upai thirekpada aina nakhoi hi singdo lowde yadabagi lowkibani Fredis na karigumba ingondagi ngamduna namdana chatkiba taragadi ichanupi ga loinana nakhoi loinamak amata hingloi yengoi ichanupi Fredis ngasima angang oibagi bhap tadrabasu nongmadi soi tarakani mapa aina hairibase chumme haina soidana khalakini adugo noidi ahal laman sumayam yauri aina hairibase yan taw aikhoi punna amato oina lingjen manana mafam sida hotna minabada mafam sisu nakhoina thigani hariba ningthi jaraba lam haibado adudagi hena fajahanba yaribani masida Eric na liri bawari si marak thana Fredis hoigi nupi mana haidi adubo adomna nachanupi gi damak tasenga thabak singje pakhatpa oirabasu aikhogi akidi hatham thoktabani magi marana karino Eric su masagi asawasi khara fadaduna nupi sidangli nupi mcha nangi na ming kai kawi nupi sina Rebna Eric na Rebna munna taw hoji Greenland sida nikham thagi matam yorakadorabani maduda ingmagi changsi nakhoina khallibudagi saruk tangkhai ma hengadoribani adu sumatakta masidadi ayingbagi season si matam su yam sangi aduna madugu mafibam duda nakhogi tengduna nangbu kanma ngamgadaba natte madugi damak nang aigi imung sida yum manung sida mai tektuna leitaba yadaba matang haibadu oirakani adusu aiga loinana yan taw hairamlaga Eric chatkre hojik Eric na hairamliba wahi singsi yadradi magi mathakta wahang pet pet hanganu kana dabda awaba tagani haina machek yaiduna ngangamlibani mathangi sindana kedaga lomdong lagli masida Magnus yom spoktagi hi macha mata halaktuna mi uroidaba machi mada hi si khamlaga wakhan khanduna leidi hojik magi lan misi ani khakta hingagle aduga mana puruba pastor singchidi loin hingagli masida sumana wakhal munna khanduna magi lan mi amada mapagi lekchi pichanduna she lekchi sijelu aigi babana pamlambade masigi lekchi biking sa sengona mangakta yan madu pamlambane magi lan mi sisu haraw harawna lekchi sijelingai Magnus na matunglomdagi singjang khokna thongkre aduga mamaida muk hanjan hanjan thomduna pungtoi toina thugairi masiguma Magnus ki tamthiba mong si ubada Christian pastor singidi pakhatpana thak thak ningnare Magnus su mamai thugaiduna halaba magi lan misi mapa Olaf ki asi bhagjang du saduna Christian ki senglaba mafamda thamgadabni haina pastor singchida order tawkre
ꯃꯁꯤꯗ ꯄꯥꯁꯇꯔꯁꯤꯡꯁꯤꯁꯨ ꯃꯦꯒꯅꯁꯅ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯃꯛꯇꯤ ꯀꯤꯕꯗꯒꯤ ꯃꯦꯒꯅꯁꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯔꯥꯅꯤ ꯖꯣꯒꯤ ꯃꯅꯥꯛꯇ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥ ꯆꯪꯉꯛꯇꯨꯅ "ꯑꯗꯣꯝꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯅꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯄꯨꯟꯁꯤꯗꯣ ꯂꯦꯟꯒꯦ ꯈꯜꯂꯤꯕꯅꯣ?" ꯔꯥꯅꯤ ꯖꯣꯁꯨ ꯁꯥꯎꯅ "ꯅꯪ ꯃꯁꯤꯗ ꯀꯩꯗꯧꯕ ꯆꯪꯉꯛꯏꯕꯅꯣ? ꯌꯥꯝ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯣ." ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯁꯨ ꯎꯁꯤꯠꯊꯑꯣꯏꯗꯅ ꯑꯗꯨꯝ ꯍꯥꯏꯔꯤ, "ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯅꯤꯈꯛ ꯂꯩ꯫ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅ ꯍꯥꯟꯅ ꯇꯥꯅꯤꯡꯉꯤ?" ꯃꯁꯤꯗ ꯔꯥꯅꯤ ꯖꯣꯁꯨ ꯍꯧꯒꯠꯂꯛꯇꯨꯅ "ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯅꯅꯥꯗꯣ ꯇꯥꯗꯕ꯭ꯔꯥ? ꯍꯧꯖꯤꯛꯃꯛ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯖꯂꯨ꯫ ꯍꯧꯖꯤꯛꯁꯨ ꯑꯩ ꯃꯐꯝꯁꯤꯒꯤ ꯔꯥꯅꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯪ ꯑꯩꯒꯤ ꯌꯥꯊꯪ ꯉꯥꯛꯀꯗꯕꯅꯤ." ꯑꯗꯨꯕꯨ ꯃꯥꯅꯤꯌꯥ ꯔꯥꯅꯤ ꯖꯣꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯅꯥ ꯑꯣꯏꯅ ꯇꯥꯗꯦ꯫ ꯃꯥꯅ ꯍꯥꯏꯔꯤ, "ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯄꯥꯝꯖꯕꯁꯤ ꯍꯥꯟꯅ ꯂꯤꯔꯒꯦ ꯇꯥꯔꯣ꯫ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜꯒꯤ ꯃꯍꯥꯔꯥꯅꯤ ꯅꯪꯅ ꯃꯄꯨꯔꯣꯏꯕ ꯔꯣꯃꯥꯅꯣꯁ ꯁꯤꯈꯤꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯞꯈꯤ, ꯑꯗꯨꯕꯨ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯅꯁꯨ ꯔꯥꯅꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯍꯔꯥꯎꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯉꯦ, ꯑꯗꯨꯒ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥ ꯅꯤꯡꯊꯧ ꯑꯣꯏꯔꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯕꯨ ꯌꯥꯝ ꯄꯥꯝꯖꯈꯤꯗꯦ, ꯌꯥꯅꯤꯡꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯇꯞ ꯇꯞꯅ ꯅꯛꯁꯟꯅꯔꯛꯇꯨꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅꯤꯅ ꯂꯩꯕꯥꯛꯁꯤ ꯁꯥꯁꯟ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯖꯣꯅ "ꯅꯪꯗꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯗꯨꯗꯃꯛ ꯃꯪꯗꯨ ꯂꯩꯌꯨ꯫ ꯅꯪꯅ ꯈꯟꯖꯔꯤꯕꯗꯣ ꯅꯄꯨꯟꯁꯤꯗꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤ." ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯅ "ꯐꯔꯦ, ꯅꯪ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯋꯥꯔꯤ ꯑꯃꯗꯨꯃꯨꯛ ꯂꯤꯔꯛꯀꯦ ꯇꯥꯔꯣ꯫ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯃꯗꯤ ꯑꯩꯁꯨ ꯇꯥꯕ ꯄꯥꯝꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯗꯤ ꯃꯍꯥꯔꯥꯅꯤ ꯖꯣꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯀꯤꯡ ꯔꯣꯃꯥꯅꯣꯁꯄꯨ ꯀꯥꯎꯕ ꯉꯝꯗꯕ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯒ ꯂꯨꯍꯣꯡꯒꯅꯤ ꯈꯜꯂꯨꯕꯗ ꯃꯁꯥ ꯃꯊꯟꯇ ꯊꯥꯡ ꯁꯣꯔꯤ ꯑꯃꯅ ꯃꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯈꯨꯗꯥꯡꯗꯨ ꯂꯦꯟꯊꯠꯇꯨꯅ ꯁꯨꯁꯥꯏꯠ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯗꯤ ꯃꯁꯤꯗꯁꯨ ꯑꯗꯨꯝ ꯅꯤꯡꯊꯧ ꯑꯣꯏꯈꯤ꯫ ꯃꯥꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯞꯄ ꯊꯤꯗꯨꯅ ꯂꯩꯕꯥꯛꯁꯤ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯄꯥꯟꯈꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯔꯥꯅꯤ ꯖꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯖꯦꯅꯔꯦल ꯃꯥꯅꯤꯌꯥꯅ ꯃꯥꯒ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯁꯤ ꯌꯥꯍꯧꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛꯃꯛ ꯃꯥꯕꯨ ꯈꯨꯗꯥꯡꯗ ꯂꯦꯟꯊꯠꯇꯨꯅ ꯁꯨꯁꯥꯏꯠ ꯇꯧꯕ ꯁꯥꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯂꯩꯕꯥꯛꯁꯤꯒꯤ ꯀꯤꯡ ꯑꯗꯨꯃꯛ ꯑꯣꯏꯈꯤꯗꯧꯔꯤ꯫ ꯁꯣꯝꯗ ꯍꯦꯔꯜ ꯃꯥꯅ ꯂꯩꯔꯤꯕ ꯂꯩꯅꯨꯡꯒꯤ ꯖꯦꯜꯁꯤꯗ ꯃꯤ ꯑꯁꯤꯕꯒꯤ ꯁꯔꯨ ꯃꯇꯦꯛ ꯑꯃ ꯂꯧꯗꯨꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤꯡꯁꯤ ꯍꯥꯡꯇꯣꯛꯅꯕ ꯁꯣꯖꯩ ꯁꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯀ꯭ꯋꯥꯛ ꯈꯔꯁꯨ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯪꯗꯨꯅ ꯁꯤꯔꯕ ꯑꯁꯤꯕꯁꯤꯡꯁꯤꯒꯤ ꯃꯆꯦꯠ ꯆꯥꯅꯕꯒꯤꯗꯃꯛ ꯄꯥꯏꯁꯤꯜꯂꯛꯄꯁꯤ ꯎꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯊꯛꯂꯣꯝꯗꯒꯤ ꯃꯥꯒꯤ ꯆꯥꯅꯕ ꯕ꯭ꯔꯦꯗ ꯑꯃꯒ ꯌꯨ ꯈꯔꯒ ꯄꯤꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯔꯜꯁꯨ ꯃꯥ ꯍꯌꯦꯡ ꯅꯥꯟꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯑꯣꯏꯅ ꯀ꯭ꯋꯥꯛꯁꯤꯡꯁꯤꯗ ꯃꯥꯅ ꯆꯥꯒꯗꯕ ꯕ꯭ꯔꯦꯗꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯊꯥꯗꯨꯅ ꯊꯦꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯦꯗꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯀꯤꯡ ꯁ꯭ꯋꯦꯟꯅ ꯂꯤꯐꯇ ꯍꯪꯂꯤ, "ꯂꯤꯐ, ꯅꯪꯁꯤ ꯑꯩꯒꯤ ꯕꯕꯥꯅ ꯍꯥꯏꯕꯗ ꯂꯝ ꯀꯌꯥ ꯑꯃ ꯀꯣꯏꯔꯨꯔꯦ ꯍꯥꯏ꯫ ꯑꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯈꯪꯅꯤꯡꯕꯗꯤ ꯇꯁꯦꯡꯅꯕꯨ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜꯒꯤ ꯂꯥꯟꯕꯟꯗꯨ ꯌꯥꯝ ꯋꯥꯡꯕ꯭ꯔꯥ?" ꯂꯤꯐꯅ "ꯋꯥꯡꯉꯤ, ꯁ꯭ꯋꯥꯏꯗ ꯍꯧꯔꯤꯕ ꯎꯁꯤꯡꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯉꯤ꯫ ꯑꯊꯥꯕꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯖꯍꯥꯖꯁꯦ ꯁꯤꯒꯨꯝꯕ 3ꯃꯨꯛ ꯊꯥꯏ." ꯀꯤꯡꯀꯅꯨꯁꯨ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯦꯒꯅꯁ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯗ ꯁ꯭ꯋꯥꯏꯟꯅ ꯃꯦꯒꯅꯁꯇ "ꯅꯪꯅ ꯌꯣꯝꯁꯣꯛꯇ ꯆꯠꯂꯨꯕ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯂꯛꯑꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ꯫ ꯃꯦꯒꯅꯁꯅ "ꯍꯣꯏ, ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯄꯥꯛꯆꯔꯛꯑꯦ꯫ ꯃꯐꯝꯗꯨꯗꯒꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯁꯨ ꯄꯨꯔꯛꯄ ꯉꯝꯖꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯅ ꯉꯛꯆꯔꯤꯕꯗꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯉꯁꯤ ꯐꯥꯎꯕ ꯄꯠꯊ ꯄꯨꯝꯊꯕ ꯇꯧꯔꯝꯗꯦ꯫ ꯃꯁꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯗꯨꯅ ꯆꯔꯆꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯍꯛꯆꯥꯡꯗꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯈ꯭ꯔꯦ." ꯂꯤꯐꯁꯨ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯇꯥꯔꯤꯕꯅꯤꯅ ꯃꯦꯒꯅꯁꯇ ꯍꯪꯂꯤ, "ꯑꯣ, ꯅꯪꯅ ꯍꯜꯂꯛꯏꯕꯁꯤ ꯌꯣꯟꯁꯄꯣꯛꯇꯒꯤꯅꯤ ꯍꯥꯏꯕ?" ꯀꯤꯡꯀꯅꯨꯅ ꯃꯦꯒꯅꯁꯇ "ꯂꯤꯐꯁꯨ ꯃꯐꯝꯗꯨꯗꯒꯤ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯃꯥ ꯃꯐꯝꯗꯨꯗ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯊꯤꯕ ꯆꯠꯂꯨꯕꯅꯤ꯫ ꯃꯃꯤꯡꯅ ꯐ꯭ꯔꯦꯗꯤꯁ ꯀꯧꯕꯅꯤ." ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯦꯒꯅꯁꯁꯨ ꯈꯧꯇꯛ ꯆꯥꯔꯦ꯫ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯥꯟꯅꯗꯤ ꯂꯤꯐꯁꯤ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯕꯨꯡꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯦ꯫ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯗꯨꯅ ꯌꯥꯝ ꯁꯤꯡꯅ ꯃꯦꯒꯅꯁ ꯇꯞꯅ ꯍꯥꯏꯔꯛꯂꯤ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯗꯣꯝꯁꯨ ꯃꯐꯝꯗꯨꯗ ꯆꯥꯏꯍꯧꯔꯤꯕ ꯃꯌꯥꯝꯗꯨ ꯁꯣꯏꯗꯅ ꯎꯔꯛꯑꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯌꯧꯗ꯭ꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯐꯝꯗꯨ ꯄꯨꯡꯊꯨ ꯊꯨꯒꯥꯏꯗꯨꯅ ꯊꯝꯃꯝꯂꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯎꯔꯛꯄ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯂꯥꯏꯁꯪꯗꯨꯈꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯧꯕꯗꯨ ꯎꯔꯛꯏ꯫ ꯅꯪꯁꯨ ꯎꯔꯛꯑꯝꯒꯅꯤ ꯈꯜꯂꯤ" ꯍꯥꯏꯅ ꯂꯤꯐꯇ ꯍꯥꯏꯖꯜꯂꯛꯂꯦ꯫
ꯍꯧꯖꯤꯛ ꯃꯦꯒꯅꯁꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤ ꯔꯥꯅꯤ ꯑꯥꯜꯒꯤꯐꯨ ꯑꯃꯗꯤ ꯂꯤꯐꯅꯗꯤ ꯊꯥꯖꯕ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯀꯤꯡ ꯀꯅꯨꯠ ꯂꯩꯔꯤꯕꯅꯤꯅ ꯕꯦꯚꯥꯔ ꯀꯥꯏꯅꯕ ꯌꯥꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯟꯅꯔꯤ ꯂꯤꯐꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯂꯥꯏꯁꯪꯗꯨꯁꯨ ꯎꯔꯤ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯎꯔꯤ ꯃꯐꯝꯗꯨꯗ ꯅꯪꯒꯤ ꯍꯤ ꯑꯃꯁꯨ ꯏꯁꯤꯡꯗ ꯄꯨꯡꯇꯣꯏ ꯇꯣꯏꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯅ ꯀꯝꯗꯧꯕ ꯃꯦꯒꯅꯁꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯆꯤꯡꯊꯛꯇꯒꯤ ꯅꯨꯡꯁꯤꯡ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯇꯥꯁꯜꯂꯛꯄꯗꯒꯤ ꯀꯥꯏꯈꯤꯕꯅꯤ ꯂꯤꯐꯅ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯅꯪꯗꯤ ꯀꯔꯤꯝꯇ ꯇꯧꯍꯧꯗꯕ ꯃꯦꯒꯅꯁꯅ ꯃꯗꯨꯗꯤ ꯑꯩꯅ ꯂꯥꯏꯕꯛ ꯐꯍꯧꯕꯗꯒꯤ ꯍꯤꯡꯍꯧꯕꯅꯤ ꯃꯗꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯃꯁꯤꯗꯗꯤ ꯂꯤꯐꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯪꯗ꯭ꯔꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯅꯕꯒꯤꯗꯃꯛ ꯊꯕꯛ ꯄꯥꯏꯈꯠꯂꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯂꯦꯞꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒ꯭ꯔꯤꯟꯂꯦꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯐ꯭ꯔꯦꯗꯤꯁ ꯃꯄꯥꯅ ꯐꯥꯖꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯁ꯭ꯇꯤꯛꯅ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯃꯥ ꯍꯦꯜꯗꯤꯗ ꯍꯥꯏꯔꯤ ꯑꯩ ꯑꯊꯨꯕꯗ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤꯗꯃꯛ ꯑꯗꯣꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯃꯥ ꯍꯦꯜꯗꯤꯅ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯨꯔꯕꯗꯤ ꯁ꯭ꯇꯤꯛ ꯃꯈꯣꯏꯅ ꯅꯪ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈꯤꯒꯅꯤ ꯁ꯭ꯇꯤꯛꯅ ꯃꯗꯨꯗꯤ ꯑꯩ ꯉꯝꯅꯕ ꯊꯦꯡꯅꯒꯦ ꯑꯗꯣꯝꯅ ꯁꯤꯃꯇꯪ ꯍꯥꯏꯗꯣꯛꯄꯤꯔꯛꯎ ꯅꯁꯨ ꯅꯨꯄꯥ ꯍꯦꯔꯜꯗꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤꯕꯅꯣ ꯃꯁꯤꯗ ꯍꯦꯜꯗꯤꯁꯨ ꯃꯥꯗꯤ ꯈꯪꯗꯦ ꯍꯥꯏꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯁ꯭ꯇꯤꯛꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯪꯕꯗꯒꯤ ꯍꯦꯜꯗꯤꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯦꯔꯤꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯂꯦꯡ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ ꯃꯥꯅ ꯏꯁꯨꯅꯨꯄꯥ ꯍꯦꯔꯜꯕꯨ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕ ꯀꯂꯥꯂꯤꯛ ꯍꯥꯏꯔꯤꯕ ꯖꯥꯇꯤꯗꯨꯒꯤ ꯃꯅꯥꯛꯇ ꯊꯤꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯗꯣ ꯌꯥꯝ ꯐꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯦꯔꯜꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯐꯠꯇ ꯅꯨꯡꯗ ꯑꯃꯠꯇ ꯊꯣꯛꯑꯣꯏ ꯁ꯭ꯇꯤꯛꯅ ꯃꯐꯝꯗꯨꯗꯗꯤ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯀꯅꯤ ꯍꯦꯜꯗꯤꯅ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗ ꯍꯤꯗ ꯆꯠꯂꯒꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯍꯞꯇꯥꯃꯨꯛꯇꯤ ꯆꯪꯒꯅꯤ ꯑꯗꯨꯒ ꯈꯣꯡ ꯂꯝꯕꯤꯗ ꯆꯤꯡꯁꯤ ꯂꯥꯟꯗꯨꯅ ꯆꯠꯂꯒꯅ ꯍꯞꯇꯥ 2ꯒꯨꯝꯕ ꯆꯪꯅꯤ ꯃꯁꯤꯗꯒꯤ ꯁ꯭ꯇꯤꯛꯁꯨ ꯊꯕꯛꯁꯤ ꯂꯣꯟꯅ ꯇꯧꯒꯗꯕ ꯃꯔꯝꯅ ꯍꯤꯗ ꯆꯠꯄꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯈꯣꯡꯅ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩ ꯐ꯭ꯔꯦꯗꯤꯁꯀ ꯍꯥꯟꯅ ꯎꯅꯔꯝꯅꯕ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯃꯥꯁꯤꯒ ꯄ꯭ꯂꯥꯟ ꯇꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯦꯇꯀꯠꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯁꯤꯗ ꯀꯅꯨꯠꯅ ꯁꯤꯟꯗꯨꯅ ꯃꯌꯥꯝ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯒꯤ ꯁꯚꯥ ꯑꯃ ꯄꯥꯡꯊꯣꯛꯂꯤ ꯀꯤꯡ ꯀꯅꯨꯠꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯗ꯭ꯔꯃꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ ꯃꯁꯤꯗ ꯃꯌꯥꯝꯁꯨ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ ꯃꯁꯤꯗ ꯀꯤꯡ ꯀꯅꯨꯠ ꯍꯧꯒꯠꯇꯨꯅ ꯃꯆꯥꯁꯤꯡꯁꯤꯗ ꯍꯥꯏꯔꯤ ꯉꯁꯤ ꯅꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜꯗꯨ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇ ꯇꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯤ ꯃꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯅ ꯈꯟꯒꯗꯕ ꯋꯥꯈꯜꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯦꯜꯐ꯭ꯔꯦꯗ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗ ꯃꯇꯝ ꯑꯃꯒꯤ ꯏꯪꯂꯦꯟꯒꯤ ꯀꯤꯡ ꯑꯦꯊꯦꯜꯔꯦꯗ ꯑꯃꯗꯤ ꯔꯥꯅꯤ ꯏꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁ꯭ꯋꯦꯟ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯜꯐ꯭ꯔꯨꯠ ꯃꯍꯥꯛꯇꯤ ꯂꯥꯟꯐꯝꯗ ꯋꯦꯜꯁ ꯂꯤꯁꯤꯡ ꯍꯥꯠꯇꯨꯅ ꯃꯁꯥꯒꯤ ꯊꯧꯅꯥ ꯍꯦꯟꯒꯠꯍꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯍꯥꯔꯊ ꯀꯅꯨꯠ ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯕꯇꯕꯨ ꯅꯪꯁꯨ ꯔꯥꯖꯀꯨꯃꯥꯔꯅꯤ ꯅꯪꯉꯣꯟꯗꯁꯨ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯕꯒꯤ ꯍꯛꯇꯨ ꯂꯩ ꯀꯅꯨꯠꯅ ꯃꯈꯥ ꯇꯥꯅ ꯂꯤꯐ ꯏꯔꯤꯛꯁꯟ ꯅꯪꯗꯤ ꯂꯝ ꯃꯌꯥꯝ ꯑꯃ ꯆꯠꯂꯨꯔꯕ ꯃꯤꯁꯛꯅꯤ ꯃꯗꯨꯗꯤ ꯔꯨꯁ ꯏꯖꯤꯞ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜ ꯁꯤꯁꯤꯂꯤ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯌꯧꯔꯨꯔꯕꯅꯤꯅ ꯅꯪ ꯄꯋꯥꯔ ꯂꯩꯔꯕ ꯅꯤꯡꯊꯧ ꯀꯌా ꯑꯃ ꯊꯦꯡꯅꯔꯝꯒꯅꯤ ꯈꯜꯂꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯤꯐꯅ ꯍꯣꯏ ꯑꯃ ꯑꯅꯤꯗꯤ ꯊꯦꯡꯅꯔꯦ ꯀꯅꯨꯠꯅ ꯃꯈꯥ ꯇꯥꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝ ꯆꯤꯇꯥꯅꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯌꯨ ꯅꯤꯡꯊꯧ ꯑꯃꯅ ꯃꯥꯏ ꯄꯥꯛꯄꯁꯤ ꯀꯔꯝꯅ ꯐꯪꯏ ꯂꯤꯐꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯅꯤꯗꯒꯤ ꯐꯪꯏ ꯀꯅꯨꯠꯅ ꯃꯈꯜ ꯑꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯔꯝꯕ ꯄꯥꯡꯒꯜ ꯊꯧꯅꯥꯅꯣ ꯍꯥꯏꯌꯨꯗꯅ ꯂꯤꯐꯅ ꯑꯍꯥꯟꯕꯗ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯃꯄꯥꯡꯒꯜ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧꯗꯨ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯕꯨꯙꯤ ꯂꯧꯁꯤꯡ ꯌꯥꯝ ꯂꯩꯒꯗꯕꯅꯤ ꯀꯅꯨꯠꯅ ꯂꯤꯐꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯋꯥꯠꯁꯤ ꯀꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯕꯕꯥꯗꯨ ꯑꯐꯕ ꯅꯤꯡꯊꯧꯅꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯅꯪꯒꯤ ꯏꯃꯥ ꯔꯥꯅꯤ ꯏꯃꯥ ꯑꯅꯤꯔꯛ ꯃꯍꯥꯔꯥꯅꯤꯒꯤ ꯐꯝꯊꯣꯟ ꯀꯥꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯑꯩ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ ꯐꯖꯅ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯧꯖꯤꯛ ꯂꯤꯐꯅ ꯍꯥꯏꯈꯤꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯕꯨꯙꯤ ꯂꯧꯁꯤꯡ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯅꯤꯡꯕ꯭ꯔꯥ ꯑꯦꯛꯋꯥꯠꯅꯁꯨ ꯌꯥꯅꯤꯡꯉꯤ ꯍꯥꯏꯅ ꯈꯨꯝꯂꯤ ꯀꯅꯨꯠꯅ ꯃꯈꯥ ꯇꯥꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒꯗꯤ ꯑꯐꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯑꯦꯛꯋꯥꯠꯁꯨ ꯍꯔꯥꯎꯅ ꯉꯝꯒꯅꯤ ꯅꯤꯡꯊꯧ ꯌꯥꯝꯐꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯀꯅꯨꯠꯅ ꯑꯗꯨꯕꯨ ꯉꯥꯏꯈꯣ ꯍꯪꯒꯗꯕ ꯋꯥꯠꯂꯤ ꯂꯤꯐꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯂꯤꯐ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯃꯈꯜ ꯑꯅꯤ ꯆꯪꯉꯦ ꯍꯥꯏꯈꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯈꯪꯃꯤꯟꯅꯔꯦ ꯂꯦꯝꯍꯧꯔꯤꯕ ꯑꯃꯗꯨꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯇꯥꯛꯎ ꯂꯤꯐꯅ
ꯃꯈꯜ ꯑꯃꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯕꯤꯗ꯭ꯌꯥꯗ ꯍꯩꯁꯤꯡꯕꯗꯨꯅꯤ, ꯃꯁꯥꯅ ꯃꯁꯥꯒꯤ ꯐꯝꯕꯥꯜꯕꯨ ꯌꯦꯛꯅꯕꯗꯒꯤ ꯉꯥꯛꯆꯕ ꯉꯝꯅꯕ ꯃꯍꯩꯗꯨꯅꯤ꯫ ꯀꯅꯨꯟ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯕ꯭ꯔꯥ ꯑꯅꯤꯁꯨꯕꯒꯤ ꯒꯨꯟꯁꯤ ꯆꯦꯟꯕ ꯃꯤꯁꯛ? ꯃꯁꯤꯗ ꯍꯥꯜꯐꯨꯠ ꯍꯧꯒꯠꯂꯛꯇꯨꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯗꯤ ꯑꯩ ꯄꯤꯖꯒꯦ ꯕꯕꯥ꯫ ꯍꯥꯜꯐꯨꯠ ꯈꯨꯠꯂꯥꯏ ꯁꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯀꯥꯁꯤꯗ ꯐꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯗꯒꯤ ꯑꯩꯅ ꯄꯥꯡꯒꯟ ꯏꯀꯟ ꯀꯜꯂꯝꯒꯅꯤ, ꯊꯧꯅꯥꯁꯨ ꯂꯩꯕ ꯍꯦꯜꯂꯝꯒꯅꯤ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯃꯍꯩꯗꯁꯨ ꯑꯩꯅ ꯍꯦꯜꯂꯝꯒꯅꯤ ꯍꯥꯏꯅ ꯅꯥꯄꯟ ꯑꯣꯏꯅ ꯉꯥꯡꯂꯤ꯫ ꯀꯅꯨꯟ ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯊꯥꯖꯔꯒꯦ꯫ ꯑꯗꯨꯕꯨ ꯂꯤꯞ, ꯅꯪꯅ ꯍꯥꯏꯈꯤꯕ ꯒꯨꯟ ꯑꯅꯤꯗꯨꯗꯒꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ? ꯂꯤꯞꯅ ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯏꯕ ꯃꯤꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯀꯅꯨꯟꯅ ꯑꯦꯒꯋꯥꯔꯗ ꯑꯃꯗꯤ ꯍꯥꯜꯐꯨꯠꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯌꯦꯡꯊꯣꯛꯄ ꯇꯥꯔꯦꯗꯅ, ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯧꯕ ꯉꯝꯒꯗꯕ ꯅꯤꯄꯥ ꯊꯣꯛꯄ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯄ ꯇꯥꯔꯦꯗꯅ꯫ ꯃꯁꯤꯗꯒꯤ ꯑꯦꯒꯋꯥꯔꯗ ꯑꯃꯗꯤ ꯍꯥꯜꯐꯨꯠ ꯊꯥꯡ ꯁꯠꯇꯣꯛꯅꯗꯨꯅ ꯌꯥꯅꯔꯛꯂꯦ꯫ ꯃꯁꯤꯗ ꯔꯥꯅꯤ ꯏꯃꯥꯅꯗꯤ ꯄꯥꯈꯠꯇꯨꯅ ꯃꯄꯨꯔꯣꯏꯕ ꯀꯅꯨꯠꯇ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯀꯤꯡ ꯀꯅꯨꯟꯅ ꯍꯌꯦꯡ ꯑꯩ ꯂꯩꯇ꯭ꯔꯕ ꯀꯥꯟꯗꯗꯤ ꯃꯈꯣꯏꯁꯦ ꯀꯅꯥꯅ ꯈꯥꯝꯕꯤꯗꯣꯏꯕ? ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝ ꯀꯟꯅ ꯐꯥꯏꯠ ꯇꯧꯔꯝꯕꯗꯒꯤ ꯍꯥꯜꯐꯨꯠꯅ ꯈꯔ ꯂꯥꯛꯆꯈꯤꯗꯨꯅ ꯑꯦꯒꯋꯥꯔꯗꯇ ꯊꯥꯡ ꯍꯥꯏꯒꯠꯂꯛꯄꯗ ꯔꯥꯅꯤ ꯏꯃꯥꯅ ꯈꯥꯝꯈ꯭ꯔꯦ꯫ ꯃꯁꯤꯗ ꯍꯥꯜꯐꯨꯠ ꯑꯗꯨꯃꯛ ꯅꯥꯄꯜ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯕꯕꯥꯅꯁꯨ ꯎꯔꯦꯗꯅ, ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯗꯨ ꯑꯩ ꯅꯠꯇꯅ ꯂꯩꯇꯦ ꯍꯥꯏꯕꯁꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯇꯨꯡꯂꯣꯝꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯍꯥꯔꯊ ꯀꯅꯨꯠ ꯍꯧꯒꯠꯂꯛꯇꯨꯅ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯑꯩꯅꯤ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯌꯥꯝꯁꯤꯁꯨ ꯑꯉꯥꯡꯁꯤꯒꯤ ꯃꯇꯧꯁꯤꯗ ꯋꯥ ꯋꯥ ꯅꯣꯛꯅꯔꯤ꯫ ꯍꯥꯜꯐꯨꯠꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯅꯥꯎ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯍꯥꯠꯀꯗꯣꯔꯤꯕꯔꯥ? ꯍꯥꯔꯊ ꯀꯅꯨꯟꯅ ꯍꯥꯠꯂꯣꯏ, ꯑꯩ ꯍꯥꯏꯒꯦ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯕꯤꯔꯣ꯫ ꯁ꯭ꯋꯥꯏꯟꯗꯤ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝꯗ ꯄꯥꯝꯂꯨꯕ ꯇꯧꯗꯦ, ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯑꯩꯅ ꯅꯣꯔꯋꯦꯗ ꯑꯗꯨꯝ ꯊꯝꯃꯝꯂꯒꯅꯤ꯫ ꯑꯗꯨꯒ ꯍꯥꯜꯐꯨꯠ ꯅꯉꯣꯟꯗꯅ ꯑꯦꯒꯋꯥꯔꯗ ꯑꯃꯗꯤ ꯑꯦꯜꯐ꯭ꯔꯦꯗꯁꯤ ꯍꯥꯠꯇꯣꯛꯅꯕ ꯌꯥꯊꯪ ꯄꯤꯒꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅꯤ ꯇꯨꯡꯗ ꯈꯨꯗꯣꯡ ꯊꯤꯔꯛꯀꯗꯕ ꯃꯔꯝꯅ꯫ ꯍꯥꯜꯐꯨꯠꯅ ꯐꯔꯦꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯌꯥꯔꯒꯦꯅꯦ, ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯅꯥꯅ ꯊꯤꯡꯕꯤꯒꯅꯤ? ꯍꯥꯔꯊ ꯀꯅꯨꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯁꯥꯗ ꯅꯪ ꯁꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯖꯜꯂꯛꯂꯦ꯫ ꯃꯁꯤꯗ ꯍꯥꯜꯐꯨꯠꯁꯨ ꯊꯥꯡ ꯊꯥꯡꯀꯠꯂꯨꯕꯗꯗꯤ ꯃꯄꯥ ꯀꯅꯨꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯍꯥꯜꯐꯨꯠꯇ ꯇꯥ ꯃꯌꯥꯝ ꯊꯤꯟꯖꯜꯂꯛꯇꯨꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯥꯔꯊ ꯀꯅꯨꯟꯅ ꯌꯦꯡꯉꯨ, ꯑꯩꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯁꯤ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ, ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧꯁꯤ ꯑꯩ ꯑꯗꯨꯝ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯗ꯭ꯔꯃꯥꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯐꯝꯐꯝꯗ ꯆꯪꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯑꯉꯥꯡꯁꯤꯅ ꯈꯜꯂꯤꯕꯁꯤꯗꯤ ꯃꯐꯝꯁꯤꯗ ꯗ꯭ꯔꯃꯥ ꯁꯥꯟꯅꯔꯤꯕꯣꯏ ꯈꯟꯗꯨꯅ ꯃꯥꯁꯨ ꯌꯥꯎꯁꯜꯂꯛꯄ ꯑꯣꯏꯔꯝꯂꯤ꯫ ꯑꯉꯥꯡꯁꯤꯒꯤ ꯃꯇꯧꯁꯤꯗ ꯃꯌꯥꯝꯁꯤ ꯋꯥ ꯋꯥ ꯅꯣꯛꯂꯤ꯫ ꯃꯄꯥ ꯀꯅꯨꯅꯁꯨ ꯍꯪꯂꯤ, ꯑꯇꯣꯝꯕ, ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕꯁꯤꯡꯁꯤ ꯗ꯭ꯔꯃꯥ ꯁꯥꯟꯅꯕꯒꯨꯝ ꯈꯜꯂꯕ ꯑꯣꯏꯔꯦ? ꯍꯥꯔꯊ ꯀꯅꯨꯟꯅ ꯃꯁꯤꯕꯨ ꯗ꯭ꯔꯃꯥ ꯅꯠꯇꯗꯤ ꯀꯩꯅꯣ ꯕꯕꯥ? ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧꯗꯤ ꯅꯪ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯃꯁꯤꯗꯒꯤ ꯀꯅꯨꯠꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯗꯨꯕꯨ ꯑꯩ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯉꯝꯒꯗꯕꯗꯤ ꯅꯠꯇꯦꯗꯅ, ꯑꯗꯨꯅ ꯉꯁꯤ ꯅꯈꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯌꯥꯊꯪ ꯄꯤꯔꯤꯕꯁꯤꯅꯤ, ꯑꯇꯣꯝꯕ ꯍꯥꯔꯊ ꯀꯅꯨꯠ, ꯅꯪ ꯉꯁꯤꯗꯒꯤ ꯗꯦꯟꯃꯥꯔꯛꯇ ꯂꯩꯔꯒꯅꯤ, ꯃꯔꯝꯗꯤ ꯅꯪ ꯍꯌꯦꯡ ꯆꯥꯎꯔꯕ ꯀꯥꯟ ꯅꯤꯡꯊꯧ ꯑꯣꯏꯕ ꯉꯝꯅꯕꯒꯤꯗꯃꯛ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯋꯥꯔꯗ ꯑꯃꯗꯤ ꯑꯦꯜꯐ꯭ꯔꯦꯗ ꯅꯈꯣꯏꯅꯤꯅ ꯅꯣꯔꯃꯦꯟꯗꯤꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯅꯪꯒꯤ ꯅꯊꯧꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯦꯜꯐꯨꯠ, ꯅꯪꯒꯤ ꯅꯊꯧꯗꯤ ꯅꯅꯥꯎꯅꯨꯄꯥ ꯍꯥꯔꯊ ꯀꯅꯨꯠꯄꯨ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ, ꯅꯪꯁꯨ ꯗꯦꯟꯃꯥꯔꯛꯇ ꯂꯩꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯅꯨꯅ ꯂꯥꯎꯊꯣꯔꯛꯏꯕ ꯋꯥꯐꯝꯁꯤꯗ ꯃꯌꯥꯝꯁꯤ ꯋꯥꯈꯜ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦ꯫ ꯃꯔꯛꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟ ꯑꯥꯜꯒꯤꯐꯨꯅ ꯍꯪꯂꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧꯁꯤꯅ ꯀꯅꯥ ꯑꯣꯏꯍꯧꯒꯗꯣꯔꯤꯕꯅꯣ? ꯀꯅꯨꯠꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ, ꯑꯩ ꯂꯩꯇ꯭ꯔꯕ ꯀꯥꯟ ꯏꯪꯂꯦꯟꯗ ꯅꯤꯡꯊꯧ ꯑꯃꯠꯇ ꯄꯥꯜꯂꯔꯣꯏ꯫ ꯏꯪꯂꯦꯟꯗ ꯃꯇꯝ ꯈꯔꯗꯤ ꯃꯍꯥꯔꯥꯅꯤ ꯏꯃꯥꯅ ꯁꯥꯁꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯗ ꯃꯌꯥꯝꯁꯤ ꯁꯥꯎꯅꯕ, ꯑꯉꯛꯄ, ꯆꯃꯝꯅꯕ ꯃꯌꯥꯝ ꯐꯥꯎꯅꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯣꯝꯗ ꯀꯣꯟꯁꯇꯦꯟꯇꯤꯅꯣꯄꯜ ꯂꯣꯝꯗ ꯍꯦꯔꯜ ꯃꯥꯒꯤ ꯊꯛꯅꯕ ꯌꯨꯁꯤꯗ ꯕ꯭ꯔꯦꯗꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯇꯤꯡꯂꯒ ꯀ꯭ꯋꯥꯛꯁꯤꯡꯁꯤꯗ ꯊꯥꯕ ꯍꯧꯈ꯭ꯔꯦ꯫ ꯀ꯭ꯋꯥꯛꯁꯤꯡꯁꯤꯅꯁꯨ ꯃꯁꯤ ꯆꯥꯔꯤꯉꯩ ꯃꯥꯅ ꯎ ꯃꯀꯨ ꯈꯔ ꯈꯦꯠꯇꯨꯅ ꯃꯥꯒꯤ ꯁꯦꯒꯥꯏꯔꯕ ꯐꯨꯔꯤꯠꯁꯤꯗꯒꯤ ꯂꯪ ꯁꯠꯇꯨꯅ ꯎ ꯃꯀꯨꯁꯤꯡꯁꯤ ꯀꯤꯁꯟꯗꯨꯅ ꯃꯇꯨꯝ ꯃꯇꯨꯝ ꯁꯦꯝꯂꯤ꯫ ꯑꯗꯨꯒ ꯃꯁꯤꯕꯨ ꯌꯨ ꯉꯥꯎꯕꯗꯒꯤ ꯇꯨꯝꯂꯤꯕ ꯀ꯭ꯋꯥꯛꯁꯤꯡꯁꯤꯒꯤ ꯃꯈꯣꯡꯗ ꯂꯣꯏꯅ ꯀꯤꯁꯟꯈ꯭ꯔꯦ꯫ ꯃꯊꯛꯂꯣꯝꯗ ꯂꯥꯟꯃꯤꯁꯤꯡꯅ ꯉꯥꯡꯅꯕꯗꯒꯤꯁꯨ ꯇꯥꯔꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥ ꯑꯃꯗꯤ ꯔꯥꯅꯤ ꯖꯣ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ꯫ ꯍꯦꯔꯜ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯛꯁꯤꯡꯁꯤꯗ ꯍꯥꯏꯔꯤ, ꯉꯁꯤꯗꯤ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯎ, ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒꯗꯤ ꯅꯈꯣꯏꯒꯤ ꯅꯊꯧ ꯌꯥꯝꯃꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒ꯭ꯔꯤꯟꯂꯦꯟꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯑꯦꯔꯤꯛꯅ ꯂꯂꯣꯟ ꯄꯣꯠ ꯂꯧꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯃꯥꯒꯤ ꯁꯥ ꯃꯌꯥ ꯃꯀꯨ ꯃꯔꯨꯅꯆꯤꯡꯕꯁꯤꯡꯁꯤ
ꯌꯦꯡꯍꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯂꯣꯟꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯏꯕ ꯄꯣꯠꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇꯨꯗꯁꯨ ꯅꯛꯅ ꯐꯪꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯅꯉꯣꯟꯗ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯑꯦꯔꯤꯛꯅ ꯉꯥꯏꯈꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯉꯣꯟꯗ ꯎꯠꯅꯕ ꯑꯩꯅ ꯄꯣꯠ ꯑꯃꯈꯛ ꯊꯝꯂꯤ ꯃꯁꯤ ꯍꯥꯟꯅ ꯌꯦꯡꯈꯣ ꯍꯥꯏꯗꯨꯅ ꯑꯦꯔꯤꯛꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯂꯂꯣꯟꯕ ꯅꯤꯄꯥꯁꯤꯁꯨ ꯊꯥꯡꯁꯤ ꯄꯥꯝꯕꯗꯒꯤ ꯃꯁꯤꯒꯤ ꯊꯥꯡꯁꯤꯗꯤ ꯑꯗꯣꯝꯗꯤ ꯀꯥꯏꯗꯒꯤ ꯐꯪꯂꯤꯕꯅꯣ ꯍꯪꯂꯤ ꯑꯦꯔꯤꯛꯅ ꯃꯁꯤꯕꯨ ꯁꯥꯕ ꯉꯝꯕ ꯈꯨꯠ ꯍꯩꯕ ꯌꯣꯠ ꯁꯨꯕꯁꯤꯡꯗꯣ ꯑꯩꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯃꯌꯥꯝꯅ ꯃꯁꯤꯒꯨꯝꯕ ꯈꯨꯠꯂꯥꯏꯁꯤ ꯄꯥꯝꯂꯒꯗꯤ ꯃꯊꯪ ꯃꯈꯟ ꯃꯌꯥꯝ ꯑꯃ ꯁꯥꯒꯦ ꯈꯜꯂꯤꯕꯅꯤ ꯅꯤꯄꯥꯁꯤꯁꯨ ꯊꯥꯡꯁꯤ ꯎꯕꯗꯒꯤ ꯃꯊꯪ ꯑꯃꯨꯛ ꯊꯥꯡꯁꯤ ꯉꯥꯛꯇ ꯈꯔ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯑꯦꯔꯤꯛꯅ ꯄꯨꯊꯣꯔꯛꯏꯕ ꯄꯣꯠꯁꯤꯡꯁꯤ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯃꯥꯁꯤꯅ ꯐ꯭ꯔꯦꯗꯤꯁꯄꯨ ꯁꯪꯂꯤꯕ ꯑꯦꯔꯤꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯂꯦꯡ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤ ꯑꯦꯔꯤꯛꯅ ꯀꯧꯔꯦ ꯍꯥꯏꯖꯟꯗꯨꯅ ꯀꯧꯊꯣꯛꯂꯒ ꯏꯃꯨꯡꯗ ꯋꯥꯟꯊꯍꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯁ꯭ꯇꯤꯛꯁꯨ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯐ꯭ꯔꯦꯗꯤꯁꯀ ꯃꯈꯣꯏꯅꯤ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯁ꯭ꯇꯤꯛꯅ ꯒ꯭ꯔꯤꯟꯂꯦꯟꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯈꯤ ꯍꯥꯏꯔꯤꯕ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯆꯥꯅꯨꯄꯥ ꯍꯦꯔꯜꯕꯨ ꯊꯤꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯐ꯭ꯔꯦꯗꯤꯁꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯁ꯭ꯇꯤꯛꯁꯨ ꯍꯦꯔꯜꯕꯨ ꯊꯤꯕ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯃꯥꯁꯤꯅ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯥꯁꯤꯒꯤ ꯊꯣꯡꯁꯤ ꯍꯥꯡꯇꯣꯛꯄꯤꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯁꯤ ꯃꯁꯥꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯄꯤꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯦꯌꯔꯇꯦꯀꯔ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯁꯤꯗ ꯍꯥꯜꯐꯨꯠ ꯃꯄꯥꯛꯀꯗꯧꯅ ꯃꯥꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯐꯥꯎꯕ ꯍꯥꯏꯔꯛꯇꯕꯗꯒꯤ ꯎꯪꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯃꯁꯤꯗ ꯒꯣꯗꯋꯤꯟꯁꯨ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯜꯐꯨꯠꯅ ꯍꯪꯂꯤ ꯅꯪ ꯉꯁꯥꯏꯒꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯁꯚꯥꯗꯨ ꯐꯝꯕ ꯌꯥꯎꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯒꯣꯗꯋꯤꯟꯅ ꯑꯩꯉꯣꯟꯗ ꯁꯚꯥꯗꯨꯒꯤ ꯕꯥꯇꯣꯟ ꯐꯪꯗꯦ ꯑꯗꯨꯅ ꯑꯩ ꯂꯥꯛꯇꯕꯅꯤ ꯍꯥꯜꯐꯨꯠ ꯁꯥꯎꯅ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯕꯥꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯍꯥꯔꯇꯀꯟꯅ ꯗꯦꯟꯃꯥꯔꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯉꯥꯡꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯗꯨꯅ ꯊꯥꯗꯣꯔꯛꯂꯦ ꯒꯣꯗꯋꯤꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯉꯥꯡꯗꯨꯗꯒꯤ ꯅꯪ ꯇꯝꯁꯟꯕ ꯈꯪꯖꯟꯕ ꯌꯥꯕ ꯃꯌꯥꯝ ꯈꯪꯖꯟꯕ ꯌꯥꯔꯒꯅꯤ ꯍꯥꯜꯐꯨꯠꯅ ꯕꯥꯅ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯏꯪꯂꯦꯟꯒꯤ ꯐꯝꯕꯥꯜꯗꯨ ꯔꯥꯅꯤ ꯏꯃꯥꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯒꯣꯗꯋꯤꯟꯅ ꯃꯗꯨꯒꯤ ꯄꯥꯎꯗꯨꯗꯤ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯅ ꯍꯥꯜꯐꯨꯠꯅ ꯅꯪꯗꯤ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗꯕꯔ ꯒꯣꯗꯋꯤꯟꯅ ꯃꯣꯡ ꯍꯥꯗꯅ ꯑꯗꯨꯝ ꯍꯥꯏꯔꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯇ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗꯨꯅ ꯎꯪꯗꯨꯅ ꯂꯩꯊꯣꯛꯂꯝꯕ ꯃꯤ ꯑꯣꯏꯔꯝꯂꯒꯗꯤ ꯑꯩꯅ ꯉꯁꯤ ꯌꯧꯔꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤ ꯐꯥꯎꯕ ꯌꯧꯔꯛꯄ ꯉꯝꯂꯝꯂꯣꯏ ꯐꯤꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯗꯣꯡꯆꯥꯕ ꯈꯔꯁꯨ ꯌꯥꯎꯒꯅꯤ ꯃꯥꯡꯖꯕ ꯈꯔꯁꯨ ꯌꯥꯎꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯋꯥꯈꯜ ꯐꯖꯅ ꯈꯜꯂꯒ ꯌꯦꯡꯂꯒꯗꯤ ꯐꯤꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯗꯨ ꯂꯣꯏꯅ ꯎꯕ ꯉꯝꯒꯅꯤ ꯍꯥꯜꯐꯨꯠꯅ ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯀꯔꯝꯕ ꯈꯨꯗꯣꯡꯆꯥꯕꯅꯣ ꯒꯣꯗꯋꯤꯟꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯅꯪꯅ ꯍꯥꯟꯅ ꯈꯟꯖꯗꯨꯅ ꯈꯨꯗꯣꯡꯆꯥꯕꯗꯨ ꯊꯤꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯜꯐꯨꯠꯁꯨ ꯋꯥꯈꯜ ꯉꯥꯛꯇꯪ ꯈꯜꯂꯒ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯄꯥꯏꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯗꯦꯟꯃꯥꯔꯛ ꯑꯃꯗꯤ ꯅꯣꯔꯃꯦꯟꯗꯤꯗ ꯂꯣꯏꯅ ꯆꯠꯈꯤꯗꯧꯔꯦ ꯒꯣꯗꯋꯤꯟꯅ ꯂꯥꯏꯗꯤ ꯑꯃ ꯊꯥꯡꯖꯜꯂꯛꯇꯨꯅ ꯃꯈꯥ ꯇꯥꯎ ꯇꯥꯁꯤ ꯍꯥꯜꯐꯨꯠꯁꯨ ꯑꯃꯨꯛ ꯈꯟꯗꯨꯅ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯐꯖꯕ ꯑꯃ ꯂꯥꯛꯄꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯪꯂꯦꯟꯗ ꯑꯩꯒꯤ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯔꯥꯅꯤ ꯏꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯃꯗꯤ ꯌꯥꯊꯪꯁꯤꯡ ꯃꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯇꯥꯕꯤꯔꯔꯣꯏ ꯒꯣꯗꯋꯤꯟꯅꯁꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯥꯏꯗꯤꯁꯤ ꯏꯟꯊꯨꯗꯨꯅ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯤꯐ ꯃꯦꯒꯅꯁꯅ ꯅꯦꯛꯇꯨꯅ ꯄꯣꯔꯛꯈꯤꯕ ꯄꯥꯁꯇꯔꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯄꯥꯁꯇꯔꯁꯤ ꯅꯨꯡ ꯂꯪꯁꯟꯗꯨꯅ ꯍꯧꯗꯣꯛꯂꯤ ꯃꯁꯤꯗ ꯄꯥꯁꯇꯔꯁꯤꯁꯨ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯄꯥꯈꯠꯅ ꯀꯅꯥꯅꯣ ꯍꯪꯂꯤ ꯂꯤꯐꯅ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝꯅ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯟꯕꯗꯒꯤꯅꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏꯅ ꯌꯣꯟꯁꯄꯣꯛꯇꯒꯤ ꯊꯣꯛꯂꯛꯄꯗ ꯆꯤꯡꯃꯥꯏ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯅꯈꯣꯏꯒꯤ ꯖꯍꯥꯖ ꯊꯨꯒꯥꯏꯈꯤ ꯍꯥꯏꯕ ꯋꯥꯔꯤꯗꯨ ꯑꯩꯅ ꯊꯥꯖꯕ ꯈꯔ ꯋꯥꯠꯂꯤ ꯃꯗꯨ ꯑꯩꯅꯗꯤ ꯃꯊꯟꯇ ꯅꯤꯡꯈꯥꯏꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯗꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯀꯤ ꯊꯧꯔꯥꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯃꯁꯨ ꯈꯜꯂꯤ ꯃꯐꯝꯗꯨꯗ ꯂꯨꯠꯄꯥꯠ ꯇꯧꯕ ꯂꯥꯛꯂꯝꯕ ꯃꯥꯟꯗꯦ ꯃꯐꯝꯗꯨꯗ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯈꯤꯕ ꯃꯥꯜꯂꯤ ꯂꯤꯐ ꯊꯥꯡꯁꯨꯔꯤ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯤ ꯅꯪꯅ ꯃꯐꯝꯗꯨꯗ ꯎꯔꯛꯈꯤꯕꯁꯤꯡꯗꯨ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯂꯣꯏꯅ ꯇꯝꯃꯨ ꯄꯥꯁꯇꯔꯁꯤꯁꯨ ꯄꯥꯈꯠꯄꯗꯒꯤ ꯂꯠ ꯇꯧꯗꯨꯅ ꯃꯦꯒꯅꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯄꯨꯔꯥ ꯍꯤꯡꯆꯥꯕꯅꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯁꯩꯇꯥꯟꯅ ꯌꯣꯝꯂꯕ ꯍꯛꯆꯥꯡꯅꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯌꯣꯟꯁꯄꯣꯛꯇꯒꯤ ꯄꯣꯔꯛꯈꯤꯕ ꯂꯩꯇꯦ ꯍꯣꯏ ꯑꯗꯣꯝꯅ ꯈꯜꯂꯤꯕꯗꯨ ꯆꯨꯝꯃꯤ ꯃꯐꯝꯗꯨꯗ ꯂꯨꯠꯄꯥꯠ ꯇꯧꯕ ꯂꯥꯛꯂꯝꯕ ꯂꯩꯇꯦ ꯃꯦꯒꯅꯁꯅ ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯃꯐꯝꯗꯨꯗ ꯍꯨ ꯊꯥꯈꯤꯕꯅꯤ ꯃꯗꯨꯗ ꯌꯣꯟꯁꯄꯣꯛꯀꯤ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯈꯔ ꯍꯤꯡꯍꯧꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯦꯛ ꯌꯧꯁꯟꯕꯒ
ꯃꯈꯣꯏꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯦ꯫ ꯂꯤꯐꯅ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯅ ꯀꯝꯗꯧꯕ? ꯆꯦꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯏꯆꯟꯗꯨ ꯌꯥꯎꯈꯤꯕ꯭ꯔꯥ? ꯄꯥꯁꯇꯔꯁꯤꯅ ꯑꯩꯅ ꯃꯥꯗꯤ ꯃꯐꯝꯗꯨꯗ ꯃꯁꯛ ꯎꯔꯛꯇꯦ꯫ ꯁꯨꯞꯅ ꯈꯛꯀꯤ ꯃꯥꯒꯤ ꯃꯣꯡꯐꯝꯅꯤ ꯍꯥꯏꯕ ꯖꯒꯥ ꯑꯃꯈꯛ ꯎꯔꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯥꯁꯨ ꯍꯨ ꯆꯥꯁꯟꯗꯨꯅ ꯁꯤꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯐ ꯃꯆꯥꯅꯨꯄꯤ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯁꯥꯎꯔꯞ ꯍꯧꯒꯠꯂꯛꯇꯨꯅ ꯃꯦꯒꯅꯁ ꯍꯥꯠꯅꯕꯒꯤꯗꯃꯛ ꯆꯠꯀꯦ ꯇꯧꯔꯛꯄꯗꯗꯤ ꯄꯥꯁꯇꯔꯁꯤꯅ ꯈꯥꯝꯗꯨꯅ ꯃꯦꯒꯅꯁꯇꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯂꯤꯐꯅ ꯀꯥꯏꯗꯅꯣ ꯍꯪꯕꯗ ꯄꯥꯁꯇꯔꯁꯤꯅ ꯃꯍꯥꯛ ꯑꯋꯥꯡꯂꯣꯝꯗ ꯆꯠꯈꯤꯕꯅꯤ ꯌꯥꯜꯁꯇꯒꯤ ꯃꯇꯦꯡ ꯂꯧꯅꯕꯒꯤꯗꯃꯛ꯫ ꯃꯁꯤꯗ ꯌꯥꯜꯁ ꯍꯥꯏꯅ ꯄꯜꯂꯤꯕ ꯃꯤꯁꯛꯁꯤꯅ ꯅꯣꯔꯋꯦꯁꯤꯗ ꯂꯥꯟꯃꯤ ꯌꯥꯝꯅ ꯂꯩꯕ ꯂꯨꯆꯤꯡꯕ ꯅꯤꯄꯥ ꯑꯃꯒꯤ ꯃꯃꯤꯡꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯇꯦꯡ ꯐꯪꯂꯒꯗꯤ ꯅꯤꯡꯊꯧꯐꯝ ꯁꯤꯟꯇꯣꯛꯄꯁꯤ ꯂꯥꯏꯕ ꯃꯔꯝꯅ ꯃꯦꯒꯅꯁꯅ ꯃꯥꯕꯨ ꯎꯅꯗꯨꯅ ꯃꯉꯣꯟꯗꯒꯤ ꯃꯇꯦꯡ ꯂꯧꯕ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯀꯅꯨꯠ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯃꯆꯥꯁꯤꯡꯕꯨ ꯃꯊꯪ ꯃꯊꯪ ꯎꯅꯔꯤ꯫ ꯃꯁꯤꯗ ꯍꯥꯜꯐꯨꯠꯅ ꯍꯥꯏꯔꯤ, ꯕꯕꯥ, ꯅꯪꯅ ꯑꯩꯕꯨ ꯗꯦꯟꯃꯥꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯅ ꯊꯥꯔꯤꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯗꯤ ꯊꯥꯖꯗ꯭ꯔꯤ꯫ ꯀꯅꯨꯠꯅ ꯅꯪ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛꯄꯨ ꯁꯥꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯈꯪꯖꯤꯟꯒꯗꯕ ꯒ꯭ꯌꯥꯟ ꯇꯝꯒꯗꯕ ꯃꯍꯩ ꯃꯌꯥꯝ ꯋꯥꯠꯂꯤ꯫ ꯅꯪꯅ ꯉꯁꯤꯗꯒꯤ ꯄꯥꯏꯒꯗꯧꯔꯤꯕ ꯐꯝ ꯕꯣꯗꯤꯒꯥꯔꯗ ꯑꯁꯤꯗꯒꯤꯁꯨ ꯇꯝꯅꯤꯡꯉꯥꯏ ꯈꯪꯖꯅꯤꯡꯉꯥꯏ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯥꯜꯐꯨꯠꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯁꯟꯗꯨꯅ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯕꯕꯥ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯗꯦꯟꯃꯥꯔꯛ ꯆꯠꯀꯗꯕ ꯍꯤꯔꯣꯝꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯔꯥꯅꯤ ꯑꯜꯒꯤꯐꯨꯅꯁꯨ ꯃꯄꯨꯔꯣꯏꯕ ꯀꯅꯨꯠꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯗꯥꯏ ꯄꯤꯔꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗ ꯔꯥꯅꯤ ꯏꯃꯥꯗꯁꯨ ꯃꯆꯥꯅꯨꯄꯥ ꯑꯦꯒꯋꯟꯅ ꯈꯔ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯤ, ꯏꯃꯥ, ꯀꯅꯨꯠꯅ ꯑꯩꯕꯨ ꯅꯣꯔꯃꯦꯟꯗꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕꯒꯤꯅꯣ? ꯔꯥꯅꯤ ꯏꯃꯥꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯅꯣꯔꯃꯦꯟꯗꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯍꯟꯕ ꯅꯠꯇꯦ꯫ ꯅꯪꯉꯣꯟꯗ ꯇꯝꯒꯗꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯃꯍꯩꯒꯤ ꯊꯥꯛ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯅꯣꯔꯃꯦꯟꯗꯤ ꯆꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯇꯝꯗꯨꯅ ꯍꯩꯅꯕ ꯍꯣꯠꯅꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯎ꯫ ꯅꯪꯒꯤ ꯃꯇꯝꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝꯗꯣ ꯂꯥꯛꯇ꯭ꯔꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯧ꯫ ꯅꯪꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯄꯣꯛꯆꯕ ꯃꯇꯝꯗꯨꯗ ꯏꯊꯥꯗ ꯀꯣꯟꯗꯨꯅ ꯂꯦꯞꯈ꯭ꯔꯕꯅꯤ ꯅꯪꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ꯫ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨ ꯉꯁꯤꯁꯨ ꯑꯩꯉꯣꯟꯗ ꯂꯩꯔꯤ꯫ ꯃꯁꯤ ꯄꯥꯏꯁꯜꯂꯨ꯫ ꯃꯁꯤ ꯑꯩꯅ ꯔꯣꯝꯗꯒꯤ ꯄꯣꯔꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯕꯨ ꯄꯥꯡ ꯇꯤꯡꯗꯨꯅ ꯍꯥꯠꯈꯤꯕ ꯎꯗꯨꯒꯤ ꯁꯦꯡꯂꯕ ꯃꯇꯦꯛꯇꯨ ꯌꯥꯎꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯤ ꯅꯪꯉꯣꯟꯗ ꯉꯁꯤ ꯁꯤꯟꯅꯔꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯛꯁꯤꯒ ꯂꯣꯏꯅꯅ ꯅꯪ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯇꯌꯥꯔꯤꯗ ꯂꯩꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯦꯒꯋꯥꯁꯨ ꯍꯧꯖꯤꯛ ꯃꯃꯥꯅ ꯊꯦꯝꯕꯗꯒꯤ ꯁꯥꯎꯔꯝꯕꯗꯨ ꯈꯔ ꯐꯗꯨꯅ ꯃꯃꯥꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯥꯒꯤ ꯅꯣꯔꯃꯦꯟꯗꯤꯗ ꯍꯟꯈꯤꯅꯕ ꯖꯍꯥꯖꯁꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯍꯥꯔꯊ ꯀꯅꯨꯠꯁꯨ ꯃꯃꯥꯕꯨ ꯎꯅꯔꯝꯂꯒ ꯗꯦꯟꯃꯥꯔꯛꯇ ꯅꯤꯡꯊꯧ ꯑꯣꯏꯔꯨꯅꯕꯒꯤꯗꯃꯛ ꯗꯦꯟꯃꯥꯔꯛ ꯂꯣꯝꯗ ꯆꯠꯀꯗꯕ ꯍꯤꯁꯤꯗ ꯀꯥꯈꯠꯇꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯊꯣꯛꯄ ꯍꯧꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯤꯡ ꯀꯅꯨꯠ ꯑꯃꯗꯤ ꯔꯥꯅꯤ ꯏꯃꯥꯁꯨ ꯃꯐꯝꯁꯤꯒꯤ ꯔꯥꯅꯤ ꯑꯜꯒꯤꯐꯨꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯏꯪꯂꯦꯟꯒꯤ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜ ꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯍꯧꯖꯤꯛ ꯍꯦꯔꯜꯅ ꯉꯔꯥꯡ ꯃꯥꯅ ꯌꯨ ꯄꯤꯊꯛꯇꯨꯅ ꯉꯥꯎꯍꯜꯂꯕ ꯃꯇꯨꯡ ꯀ꯭ꯋꯥꯛꯁꯤꯡꯁꯤ ꯃꯈꯣꯡꯗ ꯀꯤꯁꯟꯈꯤꯕ ꯎ ꯃꯀꯨꯞꯁꯤꯡꯗꯨ ꯃꯩ ꯊꯥꯕ ꯍꯧꯈ꯭ꯔꯦ꯫ ꯐꯛꯂꯥꯡꯗꯁꯨ ꯃꯥꯅ ꯃꯥꯒꯤ ꯃꯃꯤꯡ ꯊꯥꯗꯨꯅ ꯊꯝꯃꯝꯂꯤ꯫ ꯀ꯭ꯋꯥꯛꯁꯤꯡꯁꯤ ꯍꯧꯖꯤꯛ ꯃꯈꯣꯡꯗ ꯃꯩ ꯀꯤꯗꯨꯅ ꯂꯣꯏꯅ ꯄꯥꯏꯊꯣꯔꯛꯂꯒ ꯃꯥꯒꯤ ꯃꯀꯣꯟꯗ ꯍꯟꯖꯟꯕꯗꯗꯤ ꯃꯀꯣꯟꯁꯤꯡꯁꯤ ꯃꯩ ꯂꯣꯏꯅ ꯆꯥꯛꯄ ꯍꯧꯔꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯒ꯭ꯔꯤꯟꯂꯦꯟ ꯂꯣꯝꯗꯅ ꯂꯂꯣꯟꯄꯣꯠ ꯂꯧꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯌꯨꯝ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯍꯤꯁꯤꯒꯤ ꯃꯅꯨꯡꯗ ꯐ꯭ꯔꯦꯗꯤꯁ ꯂꯣꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤ ꯎꯕꯗ ꯃꯌꯥꯝꯁꯦ ꯄꯨꯡꯉꯛ ꯉꯛꯅꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯥꯒꯤ ꯊꯥꯡꯁꯤ ꯈꯔ ꯁꯠꯇꯣꯛꯇꯨꯅ ꯍꯥꯏꯔꯤ, ꯅꯈꯣꯏ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯅꯈꯣꯏꯒ ꯂꯣꯏꯅꯅ ꯀꯦꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯣꯏ ꯌꯥꯅꯤꯡꯗꯕ ꯌꯥꯎꯕ꯭ꯔꯥ? ꯃꯤꯑꯣꯏꯁꯤꯡꯁꯤꯅꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯐ꯭ꯔꯦꯗꯤꯁꯄꯨ ꯃꯈꯣꯏꯅ ꯂꯣꯟꯅ ꯃꯐꯝꯁꯤꯗꯒꯤ ꯀꯦꯔꯒꯠꯇ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜ ꯂꯣꯝꯗꯅ ꯍꯦꯔꯜ ꯃꯁꯥꯗ ꯑꯔꯣꯏꯕ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯅ ꯉꯔꯥꯡ ꯁꯔꯨ ꯃꯇꯦꯛꯇꯒꯤ ꯁꯦꯝꯈꯤꯕ ꯃꯈꯨꯠꯀꯤ ꯌꯣꯠꯂꯤꯡꯁꯤ ꯁꯥꯡꯇꯣꯛꯅꯕ ꯁꯣꯖꯩꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅꯁꯨ ꯃꯥꯕꯨ ꯉꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯗꯟꯗꯤ ꯄꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯕꯗꯤ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛ ꯃꯊꯛꯂꯣꯝꯗ ꯆꯤꯡꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯀꯣꯏꯁꯜꯂꯒ ꯃꯄꯥꯟꯗ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯐꯝꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯁꯨ ꯉꯁꯥꯏ ꯀ꯭ꯋꯥꯛꯁꯤꯡꯗꯨꯅ ꯃꯩ ꯊꯥꯔꯛꯄꯗꯒꯤ ꯃꯩꯔꯤꯛꯁꯤꯡꯁꯨ ꯄꯥꯏꯊꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯁꯣꯝꯗ ꯃꯄꯥꯟꯂꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯖꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤ꯫ ꯍꯦꯔꯜꯕꯨ ꯉꯥꯏꯗꯨ ꯂꯩꯔꯤꯕꯅꯤ꯫ ꯁꯣꯝꯗ ꯃꯐꯝ ꯈꯔꯗꯅ ꯌꯨꯝꯊꯛꯁꯤꯡꯁꯤꯗ ꯃꯩ ꯆꯥꯛꯄꯒꯤ ꯃꯩꯈꯨ ꯀꯥꯕ ꯍꯧꯅꯔꯛꯂꯦ꯫ ꯃꯁꯤ ꯎꯕꯗ ꯃꯌꯥꯝꯁꯤꯁꯨ ꯂꯥꯡꯅꯕ ꯍꯧꯔꯛꯂꯤ꯫
ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯅꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯃꯩ ꯆꯥꯛꯂꯤꯕ ꯃꯐꯝꯁꯤ ꯌꯦꯡꯁꯜꯂꯨꯁꯨ ꯍꯥꯏꯅ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯅꯨꯡꯂꯣꯝꯗꯅ ꯍꯦꯔꯜ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯀꯤ ꯌꯣꯠꯂꯤꯡꯁꯤ ꯁꯣ ꯍꯥꯡꯇꯣꯛꯂꯒ ꯃꯥꯕꯨ ꯉꯥꯛꯇꯨꯅ ꯄꯨꯊꯣꯔꯛꯏꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯀꯟꯊꯠꯇꯨꯅ ꯐꯨꯕ ꯍꯧꯈ꯭ꯔꯦ꯫ ꯃꯥꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯁꯤꯗꯤ ꯌꯥꯝ ꯂꯥꯏꯅ ꯐꯨꯗꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯒ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯕꯨ ꯀꯧꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯤꯗ ꯃꯥꯅꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯍꯦꯔꯜꯕꯨ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯔꯜꯅ ꯃꯈꯥ ꯇꯥꯔꯤ, ꯅꯪꯗꯤ ꯃꯤ ꯍꯥꯠꯄꯅꯤ, ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯑꯩꯒ ꯊꯦꯡꯅꯁꯤ ꯂꯥꯎ꯫ ꯃꯁꯤꯗ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ, ꯃꯥꯗꯤ ꯑꯩ ꯈꯛꯇꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯊꯥꯡ ꯄꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯍꯦꯔꯜꯁꯨ ꯇꯝꯊꯤꯅ ꯉꯥꯏꯉꯝꯗꯕꯒꯤ ꯃꯇꯧꯒꯨꯝ ꯍꯥꯟꯅ ꯆꯦꯟꯈꯠꯇꯨꯅ ꯃꯈꯣꯏꯅꯤ ꯀꯥꯎꯅꯕ ꯊꯤꯅꯕ ꯌꯥꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯍꯦꯔꯜꯗꯤ ꯁꯥꯎꯕ ꯍꯦꯟꯈꯤꯕꯅ ꯃꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯡꯕ, ꯁꯤꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯟꯊꯦꯡꯅꯔꯛꯄꯁꯤꯗꯗꯤ ꯃꯥꯅꯤꯌꯥꯁꯨ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤ ꯁꯨꯝ ꯐꯥꯏꯠ ꯇꯧꯔꯛꯄꯗ ꯃꯁꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯤꯡꯁꯤ ꯂꯣꯏꯅ ꯇꯥꯈ꯭ꯔꯦ꯫ ꯃꯥꯅꯤꯌꯥꯁꯨ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯇꯥ ꯑꯃ ꯁꯠꯇꯨꯅ ꯊꯤꯟꯖꯜꯂꯛꯄꯗ ꯍꯦꯔꯜ ꯂꯩꯊꯣꯛꯇꯨꯅ ꯃꯕꯨꯛꯇ ꯈꯦꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯦꯔꯜꯅ ꯃꯁꯤꯕꯨ ꯁꯥꯒꯨꯝꯅ ꯆꯣꯡꯁꯟꯗꯨꯅ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯅ ꯄꯥꯏꯔꯤꯕ ꯇꯥꯁꯤ ꯃꯨꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯣꯡꯂꯩ ꯊꯨꯅ ꯃꯊꯕꯥꯛꯇ ꯊꯤꯟꯖꯟꯕꯗ ꯃꯥꯅꯤꯌꯥꯁꯨ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯣꯏꯕꯅ ꯃꯈꯨꯠꯅ ꯇꯥ ꯃꯇꯣꯟꯁꯤ ꯄꯥꯏꯗꯨꯅ ꯐꯥꯔꯤ꯫ ꯑꯗꯨꯒ ꯍꯦꯔꯜꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯤꯟꯅ ꯍꯥꯏꯖꯤꯟꯗꯨꯅ ꯊꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯦꯔꯜꯗꯤ ꯃꯁꯥꯗ ꯆꯩꯅꯥ ꯐꯥꯎꯗꯕꯒꯨꯝ ꯇꯧꯔꯦ꯫ ꯃꯥ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯂꯥꯎꯗꯨꯅ ꯃꯥꯅꯤꯌꯥꯕꯨ ꯂꯩꯃꯥꯏꯗ ꯅꯞꯁꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯥꯅꯤꯌꯥꯁꯨ ꯀꯟꯅ ꯂꯥꯎꯗꯨꯅ ꯇꯥ ꯃꯇꯣꯟꯁꯤ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯐꯥꯈ꯭ꯔꯦ꯫ ꯍꯦꯔꯜꯁꯨ ꯂꯥꯎꯁꯟꯗꯨꯅ ꯍꯥꯏꯖꯤꯟꯗꯨꯅ ꯅꯝꯁꯜꯂꯛꯄꯗ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥ ꯐꯥꯕ ꯉꯝꯃꯛꯇꯕꯗꯒꯤ ꯃꯊꯕꯥꯛꯇ ꯊꯨꯝꯅ ꯊꯤꯟꯖꯟꯗꯨꯅ ꯁꯤꯔꯦ꯫ ꯍꯧꯖꯤꯛ ꯍꯦꯔꯜ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥ ꯍꯥꯠꯂꯕ ꯃꯇꯨꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯊꯛꯇ ꯂꯦꯞꯂꯤꯕꯤ ꯃꯥꯒꯤ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯕꯤ ꯔꯥꯅꯤ ꯖꯣꯗ ꯌꯦꯡꯈꯠꯂꯛꯄꯗ ꯔꯥꯅꯤ ꯖꯣꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯃꯁꯥꯗ ꯑꯄꯦꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯦꯔꯜꯕꯨ ꯀꯣꯟꯅꯕꯒꯤꯗꯃꯛ ꯆꯦꯟꯊꯔꯛꯄꯗꯗꯤ ꯍꯦꯔꯜ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯄꯥꯟꯗꯝꯗꯒꯤ ꯅꯥꯊꯩꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯉꯩ ꯃꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯖꯔꯛꯄ ꯃꯥꯒꯤ ꯄꯥꯟꯗꯝ ꯅꯣꯔꯋꯦꯒꯤ ꯀꯤꯡ ꯑꯣꯏꯕꯒꯤ ꯄꯥꯟꯗꯝꯗꯨ ꯀꯥꯎꯊꯣꯔꯛꯀꯗꯣꯔꯦ, ꯃꯥꯒꯤ ꯂꯝꯕꯤ ꯅꯥꯊꯩꯗꯨꯅ ꯆꯠꯈꯤꯗꯣꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯛꯄꯗꯒꯤ ꯔꯥꯅꯤ ꯖꯣꯕꯨ ꯃꯈꯥ ꯇꯥꯅ ꯎꯅꯔꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯔꯥꯅꯤ ꯖꯣꯁꯨ ꯑꯃꯨꯛ ꯍꯦꯔꯜꯅ ꯃꯥꯕꯨ ꯌꯥꯝ ꯋꯥꯔꯧꯕꯒꯤ ꯃꯑꯣꯡꯗ ꯃꯥ ꯃꯁꯛ ꯐꯥꯎꯕ ꯐꯖꯅ ꯎꯠꯂꯝꯗꯕꯤ ꯃꯥꯡꯈꯤꯕꯁꯤꯗ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯍꯧꯔꯤ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ 7 ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫